ꯄꯥꯏꯈꯣꯝꯕꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ? ꯔꯤꯇꯦꯁꯁꯨ ꯅꯨꯄꯥꯗꯨ ꯀꯅꯥ ꯑꯣꯏꯔꯨꯕꯩ ꯈꯟꯅ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯃꯅꯤꯡꯗ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯒꯤ ꯃꯔꯤꯗꯨ ꯃꯃꯥꯡꯗ ꯄꯨꯔꯛꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯟꯅꯔꯒ ꯁꯨꯔ ꯇꯛꯅꯔꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯄꯤ꯫ ꯄꯥꯏꯈꯣꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯩꯁꯤ ꯀꯗꯥꯏ ꯃꯥ ꯐꯥꯎ ꯌꯥꯎꯅ ꯇꯧꯐꯝ ꯈꯪꯗꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯅꯤꯡꯊꯤꯕꯤ ꯇꯞꯂꯤ ꯆꯠꯂꯒ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯁꯤꯠ ꯑꯗꯣꯝꯗ ꯀꯥꯈꯠꯂꯒ ꯐꯝꯃꯤ꯫ ꯔꯤꯇꯦꯁꯅ ꯃꯊꯟꯇ ꯂꯦꯞꯍꯧꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯥꯏꯈꯣꯝꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯗ ꯀꯩꯁꯨ ꯆꯩꯔꯝꯗꯦ꯫ ꯃꯥꯁꯨ ꯒꯥꯔꯤꯗ ꯀꯥꯔꯛꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯎꯔꯨꯕꯅꯤ꯫ ꯃꯐꯝꯗꯨ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯑꯣꯏꯗꯦ꯫ ꯈꯣꯡꯅ ꯆꯠꯄꯗ ꯃꯤꯅꯤꯠ 5 ꯑꯗꯨꯃꯥꯏꯅ ꯆꯪꯒꯗ꯭ꯔꯥ꯫ ꯇꯨꯏꯁꯟ ꯃꯐꯝꯗꯨ ꯑꯅꯛꯄꯁꯨ ꯑꯣꯏꯕꯒꯤ ꯊꯤꯟꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯗꯨꯃꯛ ꯈꯣꯡꯅ ꯆꯠꯆꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄꯁꯤꯅ ꯁꯦꯟꯅꯕ ꯋꯥꯠꯄ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯈꯜꯂꯤ꯫ ꯒꯥꯔꯤꯗ ꯂꯥꯛꯄꯗ ꯃꯤꯀꯨꯞ ꯐꯥꯗꯅ ꯌꯧꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯥꯏꯈꯣꯝꯕ ꯅꯤꯡꯊꯤꯕꯤꯕꯨ ꯆꯩꯗꯦ꯫ ꯌꯨꯝ ꯌꯧꯔꯒ ꯒꯥꯔꯤ ꯈꯥꯝꯕꯗ ꯇꯨꯏꯁꯟ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯅ ꯄꯨꯡ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯉꯩ ꯃꯕꯨꯡꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯄꯗꯨꯗ ꯃꯃꯥꯗꯨ ꯏꯉꯛ ꯉꯛꯆꯥꯅꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯍꯜꯂꯛꯑꯗꯤ? ꯅꯤꯡꯊꯤꯕꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯥꯂꯤꯅꯤ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯄꯥꯏꯈꯣꯝꯕ, ꯀꯩꯗꯧꯔꯒꯦꯅꯦ ꯑꯁꯤꯕꯣ? ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯒ ꯉꯟꯇꯥꯅ ꯍꯜꯂꯛꯏꯗꯤ? ꯑꯆꯧꯕꯤ, ꯁꯨꯇꯤ ꯊꯥꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ꯫ ꯑꯩ ꯐꯤ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯀꯦ꯫ ꯆꯉꯪꯈꯤꯇ ꯂꯣꯟꯕꯤꯔꯝꯃꯨ꯫ ꯄꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯨ ꯃꯅꯨꯡ ꯌꯧꯕ ꯐꯥꯎꯕ ꯊꯧꯖꯤꯜꯂꯒ ꯆꯪꯈꯤ꯫ ꯅꯥꯂꯤꯅꯤꯗꯤ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯤꯕꯤ ꯌꯥꯝ ꯄꯥꯈꯠꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯜꯂꯛꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯔꯤꯇꯦꯁꯇ ꯃꯦꯁꯦꯖ ꯊꯥꯏ꯫ ꯗꯗꯥ, ꯊꯥꯈꯤꯕꯒ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯃꯛ ꯍꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯕꯣ? ꯅꯪ ꯍꯜꯂꯕꯣ? ꯍꯟꯗ꯭ꯔꯤ꯫ ꯅꯪ ꯐꯨꯕ꯭ꯔꯣ? ꯐꯨꯗꯦ꯫ ꯆꯩꯕ꯭ꯔꯣ? ꯆꯩꯗꯦ꯫ ꯀꯩꯝ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨ ꯅꯪ ꯍꯜꯂꯣ꯫ ꯍꯜꯂꯒꯦ꯫ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯒꯦ? ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯣ ꯍꯜꯂꯣꯀꯣ꯫ ꯑꯁꯦꯡꯕꯒꯤ ꯆꯩꯗꯦꯀꯣ ꯅꯪ? ꯆꯩꯗꯦꯕ꯫ ꯔꯤꯇꯦꯁꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯦꯁꯦꯖ ꯈꯔ ꯑꯗꯨ ꯊꯥꯔꯝꯂꯒ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯈꯤ꯫ ꯃꯃꯥꯗ ꯇꯥꯛꯊꯣꯛꯂꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯃꯥꯅ ꯑꯃꯨꯛ ꯆꯩꯔꯕ ꯑꯗꯨꯒ ꯃꯕꯨꯡ ꯑꯇꯩꯅꯁꯨ ꯈꯪꯂꯛꯂꯒꯗꯤ ꯍꯥꯏꯅ ꯃꯊꯟꯇ ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯁꯥꯒꯠꯂꯒ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯆꯉꯥꯡ ꯒ꯭ꯂꯥꯁ 2 ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯂꯣꯟꯕꯗꯤ ꯅꯠꯇꯦ, ꯆꯪꯉꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯐꯃꯨꯡꯒꯤ ꯁꯥꯏꯠ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯑꯦꯂꯥꯔꯝ ꯀ꯭ꯂꯣꯛꯇꯨ ꯈꯖꯤꯛ ꯊꯩꯖꯤꯜꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯇ꯭ꯔꯦ ꯑꯗꯨ ꯊꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜ ꯃꯌꯥꯗ ꯊꯥꯕ ꯆꯤꯌꯔꯗꯨ ꯂꯧꯔꯨꯔꯒ ꯅꯤꯡꯊꯤꯕꯤꯒꯤ ꯅꯥꯀꯜ ꯂꯣꯏꯔꯞ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯐꯝꯊꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯈꯖꯤꯛ ꯅꯣꯛꯂꯒ, ꯑꯩ ꯆꯩꯔꯣꯏꯀꯣ꯫ ꯆꯥꯗꯨ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯅꯤꯡꯊꯤꯕꯤꯗ ꯄꯤ꯫ ꯃꯥꯁꯨ ꯑꯃ ꯄꯥꯏꯔꯒ ꯌꯥꯎꯝ ꯑꯃ ꯆꯤꯡꯏ꯫ ꯋꯥ ꯇꯞꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯥꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ? ꯅꯤꯡꯊꯤꯕꯤ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯅꯣꯟꯊꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈꯖꯤꯛ ꯈꯨꯖꯤꯟꯗꯨꯅ ꯀꯛ ꯀꯛ ꯇꯧꯕꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯀꯩꯁꯨ ꯈꯨꯝꯗꯕꯤ꯫ ꯄꯤꯅꯥꯎ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯇꯥꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯆꯩꯕ꯭ꯔꯣ? ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯒ ꯅꯪꯅ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯩꯒꯤꯅꯣ? ꯑꯍꯣꯏ꯫ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣꯕ? 10꯫ ꯑꯣ, ꯅꯣꯏ ꯁ꯭ꯀꯨꯜ ꯄꯨꯟꯕ꯭ꯔꯣ? ꯄꯨꯟꯗꯦ꯫ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯕꯗꯨꯗꯤ? ꯐꯣꯟꯗ꯫ ꯈꯪꯅꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕ? ꯊꯥ 2-3 ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ꯫ ꯃꯆꯧꯕꯤ ꯍꯣꯏꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ꯫ ꯌꯨꯝꯗꯒꯤ ꯇꯨꯏꯁꯟ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯎꯅꯕꯗꯤ ꯀꯌꯥꯔꯛ ꯁꯨꯔꯕ? ꯅꯝꯕ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯍꯥꯏꯔꯛꯈꯤꯒꯦ꯫ ꯑꯩꯅ ꯍꯪꯉꯤꯁꯥꯅ ꯈꯨꯝ, ꯀꯌꯥꯔꯛ ꯁꯨꯔꯒꯦꯕ? 2ꯔꯛ ꯈꯛꯇꯅꯤ꯫ ꯅꯣꯏꯅꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯒꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯅꯤꯡꯂꯒꯁꯨ ꯅꯁꯥꯅ ꯑꯐꯕꯇ ꯈꯟꯊꯖꯅꯕ ꯍꯣꯠꯅꯧ꯫ ꯃꯥꯒ ꯎꯅꯕꯒꯤꯗꯃꯛ ꯇꯨꯏꯁꯟ ꯃꯐꯝꯗ ꯆꯪꯗꯅ ꯂꯩꯔꯝꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯣꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯅꯕꯥꯅꯤꯕꯨ ꯊꯨꯡꯕꯨ ꯊꯨꯡꯅꯗꯧꯔꯤꯕ꯭ꯔꯣ? ꯊꯨꯡꯅꯒꯗꯧꯕ ꯃꯥꯟꯕ꯭ꯔꯕ? ꯊꯨꯡꯅꯗꯣꯏꯅꯦꯗꯤ ꯍꯥꯏꯌꯦ ꯃꯥꯅ꯫ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ? ꯑꯉꯥꯡ ꯃꯆꯥꯗꯧ ꯇꯧꯔꯣꯏꯁꯤ, ꯐꯖꯅ ꯅꯨꯡꯁꯤꯅꯁꯤ ꯀꯥꯏꯗꯅ ꯀꯥꯏꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕ꯫ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯎꯔꯒ ꯃꯣꯏ ꯃꯁꯥꯅ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯈꯟꯖꯕꯒꯤ ꯑꯉꯥꯡꯒꯨꯝꯅ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯣꯝꯕ ꯅꯣꯛꯅꯤꯡꯂꯗꯨꯅ,
ꯃꯆꯤꯟꯅ ꯆꯞꯁꯜꯂꯒ ꯈꯥꯡꯉꯤ꯫ ꯃꯈꯣꯏꯁꯨ ꯃꯇꯝꯗꯨ ꯀꯥꯜꯂꯛꯄ ꯅꯠꯇꯕꯅꯤꯅ ꯅꯍꯥꯟꯋꯥꯏꯒꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯦ ꯇꯧꯏ꯫ ꯑꯣ, ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯅꯕ? ꯅꯤꯡꯊꯤꯕꯤꯁꯨ ꯀꯩꯝꯇ ꯆꯩꯔꯛꯇꯕꯗꯨꯗ ꯀꯤꯔꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯗꯤ ꯌꯥꯖꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯒ ꯃꯥꯅ ꯑꯩꯅ ꯌꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯏꯗꯣꯏꯅꯤ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯪꯕꯗ ꯃꯥꯅ ꯐꯥꯔꯒ ꯂꯧꯅꯤꯅ ꯍꯥꯏꯕ꯫ ꯅꯪ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯔꯛꯄ ꯃꯤꯗꯨꯗ ꯅꯪꯅ ꯌꯥꯁꯤꯜꯂꯤꯕ? ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯌꯥꯝ ꯍꯥꯏꯖꯕꯗꯨꯗ꯫ ꯊꯨꯡꯅꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯍꯟꯗꯛꯃꯛꯇꯤ ꯈꯨꯝꯂꯛꯇꯦ꯫ ꯃꯥꯒ ꯅꯪꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯨꯡꯅꯔꯅꯤ ꯍꯥꯏꯕꯒꯤ ꯑꯔꯦꯞꯄ ꯑꯃꯗꯤ ꯂꯩꯇꯦꯗꯅ, ꯆꯨꯝꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇꯅꯤꯅ ꯅꯨꯄꯤꯗꯤ ꯅꯊꯟꯇ ꯉꯥꯏꯔꯦ꯫ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯅꯁꯨ ꯇꯥꯛꯄꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯇꯥꯝꯕ ꯍꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯀꯣꯏꯔꯦ, ꯅꯣꯏꯗꯧꯅ ꯇꯧꯔꯤꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯣ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯅꯣꯡꯃꯇ ꯁꯥꯈꯤꯗ꯭ꯔꯤꯕ ꯃꯔꯝꯅ ꯏꯅꯧ ꯅꯧꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯗꯤ ꯊꯨꯡꯅꯔꯗꯧꯕ ꯃꯥꯟꯕꯅꯤ꯫ ꯈꯪꯅꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯁꯦ ꯑꯃꯅ ꯑꯃꯗ ꯄꯔꯐꯦꯛ ꯑꯣꯏꯕ ꯁꯥꯏꯠ ꯉꯥꯛꯇ ꯎꯍꯟꯅꯕ ꯌꯥꯝ ꯍꯣꯠꯅꯕꯅꯤ꯫ ꯌꯥꯍꯧ ꯊꯦꯡꯂꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯄ ꯁꯥꯕ, ꯊꯕꯛ ꯇꯧꯗꯕꯤꯗ ꯇꯧꯕꯒ ꯁꯥꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯀꯅꯥꯁꯨ ꯄꯔꯐꯦꯛ ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯅꯕꯗꯣ ꯈꯪꯉꯤꯗꯅ꯫ ꯑꯗꯨꯅ ꯇꯧꯁꯤꯟꯅꯕ ꯋꯥꯔꯛꯂꯀꯥꯟꯗ, ꯑꯁꯦꯡꯕ ꯃꯁꯛ ꯁꯨꯝ ꯎꯔꯛꯂꯕ ꯃꯇꯝꯗ ꯈꯪꯅꯕ ꯅꯧꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯇꯥꯊꯕ ꯍꯧꯔꯛꯀꯅꯤ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯏꯝꯄꯔꯐꯦꯛ ꯁꯥꯏꯠꯇꯨ ꯎꯔꯛꯄ ꯍꯦꯜꯂꯤꯈꯩ ꯃꯗꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯏꯅꯒꯟꯕ ꯃꯇꯝꯅꯤ꯫ ꯁꯤ ꯂꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯗꯨꯝ ꯆꯍꯤ ꯑꯃꯅꯤꯒ ꯆꯠꯄꯁꯨ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦꯗ, ꯅꯪꯒ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯃꯤꯁꯛꯇꯣ ꯅꯣꯏꯕꯥꯅꯤꯅ ꯐꯅꯌꯥꯝ ꯊꯥꯖꯅꯔꯒꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯁꯦꯡꯅ ꯂꯦꯡꯗꯅ ꯂꯩꯒꯗꯧꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯪꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯍꯌꯦꯡ ꯃꯥꯒ ꯊꯨꯡꯅꯔꯁꯨ ꯂꯩꯅꯤ, ꯀꯥꯏꯅꯈ꯭ꯔꯁꯨ ꯂꯩꯍꯧꯅꯤ꯫ ꯑꯅꯤꯗꯨ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯝꯒꯦ ꯆꯥꯡ ꯑꯣꯟꯖꯧ, ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯨ꯫ ꯃꯥ ꯎꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯇꯨꯏꯁꯟꯅꯦꯅ ꯊꯣꯛꯈ꯭ꯔꯒ ꯂꯝꯕꯤ ꯃꯌꯥꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯊꯣꯛꯂꯤꯕꯗꯣ ꯅꯊꯟꯗ ꯃꯤꯅꯝꯖꯔꯤꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯉꯁꯤꯁꯨ ꯑꯩꯒ ꯊꯦꯡꯅꯕꯩ ꯐꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗꯁꯨ ꯉꯥꯡꯂꯤ, ꯃꯤꯒꯤ ꯃꯆꯥꯗꯨꯗꯁꯨ ꯆꯩꯅꯤꯡꯗꯦ꯫ ꯅꯣꯏꯗ ꯑꯆꯧꯕ ꯑꯣꯏꯔꯣ, ꯇꯌꯩ ꯑꯣꯏꯒꯦꯔꯥ, ꯅꯝꯆ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯍꯦꯟꯕꯅ ꯎꯔꯝꯕ ꯑꯣꯏꯔꯒꯗꯤ ꯅꯪꯁꯨ ꯆꯩ ꯆꯥꯕ, ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯅꯨꯄꯥꯗꯨꯁꯨ ꯐꯨꯕꯤꯔꯨꯕ ꯌꯥꯔꯤꯅꯤ꯫ ꯇꯥꯝꯕ ꯃꯣꯏꯗ ꯍꯥꯏꯗꯣꯛꯇꯣꯏꯔꯣ? ꯆꯩ ꯆꯥꯅꯤꯡꯉꯤꯔꯣ ꯅꯪꯕꯣ? ꯍꯥꯏꯗꯣꯛꯁꯦ ꯍꯥꯏꯔꯣ? ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯈꯪꯉꯒꯗꯤ ꯅꯪ ꯐꯣꯟꯁꯨ ꯄꯥꯏꯕ ꯐꯪꯕꯩ ꯋꯥ ꯂꯩꯇꯦ꯫ ꯑꯁ! ꯄꯥꯏꯈꯣꯝꯕ ꯈꯛꯆꯤꯛꯇꯪ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯈꯔꯗꯤ ꯆꯩꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯜꯁꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯕꯗꯨ ꯉꯝꯖꯗꯦ꯫ ꯃꯕꯨꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯕꯨꯛ ꯈꯔ ꯇꯞꯄꯅꯤ ꯄꯥꯏꯈꯣꯝꯕꯁꯦ꯫ ꯁꯣꯏꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥ ꯈꯔꯗꯤ ꯇꯥꯛꯍꯧꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯆꯥꯗꯨ ꯏꯪꯉꯅꯤ, ꯊꯛꯆꯤꯜꯂꯨ꯫ ꯃꯥꯒꯤ ꯊꯛꯄ ꯂꯣꯏꯔꯕ ꯒ꯭ꯂꯥꯁꯇꯨ ꯑꯍꯥꯡꯕ ꯇ꯭ꯔꯦ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯒꯅꯨ꯫ ꯐꯔꯦ, ꯂꯩꯍꯧꯔꯣ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤꯕꯤ ꯃꯈꯨꯠꯇꯒꯤ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛꯇꯪꯒꯤ ꯈꯨꯊꯛꯇ ꯄꯨꯂꯞ ꯊꯛꯆꯤꯜꯂꯤ꯫ ꯏꯪꯁꯨ ꯏꯪꯂꯝꯂꯦ꯫ ꯁꯨꯒꯠꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯍꯥꯎꯇꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯂꯥꯏꯔꯤꯛꯅ ꯍꯦꯛ ꯄꯥꯔꯝꯕꯗꯒꯤ ꯈꯨꯝꯖꯤꯜꯂꯒ ꯅꯥꯀꯜꯗ ꯆꯥꯔꯖ ꯇꯧꯔꯤꯕ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯧꯏ꯫ ꯔꯤꯇꯦꯁꯀꯤ ꯃꯦꯁꯦꯖ 2 ꯂꯩꯔꯝꯃꯤ꯫ ꯆꯥꯛꯆꯔꯕꯣ? ꯀꯩꯗꯧꯔꯤꯒꯦ? ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤꯅꯤ꯫ ꯃꯦꯁꯦꯖꯇꯨ ꯗꯕꯜ ꯇꯤꯛꯇꯤ ꯈꯣꯠꯂꯤ꯫ ꯑꯣꯟꯂꯥꯏꯟ ꯂꯥꯛꯇꯕꯗꯨꯗ ꯊꯣꯛꯂꯛꯂꯒ ꯏꯟꯁꯇꯥ ꯆꯪꯂꯒ ꯔꯤꯜꯁ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯑꯃꯒꯤ ꯔꯤꯜꯁꯇ ꯔꯤꯇꯦꯁꯅ ꯂꯥꯏꯛ ꯇꯧꯔꯝꯕꯗꯨ ꯎꯔꯛꯄꯗ ꯄ꯭ꯔꯞ ꯄꯣꯁꯇꯨ ꯁꯦꯌꯔ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯄꯥꯗꯨ IGꯗꯒꯤ ꯑꯣꯟꯂꯥꯏꯟ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤ ꯀꯩꯗꯧꯔꯒꯦ? ꯔꯤꯇꯦꯁꯀꯤ ꯔꯤꯄ꯭ꯂꯥꯏꯅꯤ꯫ ꯃꯤꯗꯤ ꯂꯥꯏꯛ ꯀꯩꯝ ꯇꯧꯏꯅ꯫ ꯑꯗꯨꯝ ꯐꯖꯩꯅ ꯇꯧꯕꯅꯤ ꯀꯩꯅꯣ, ꯀꯩ ꯀꯥꯏꯔꯒꯦ? ꯑꯩꯅ ꯇꯧꯔꯨꯕ ꯑꯣꯏꯔꯗꯤ ꯁꯥꯎꯔꯛꯀꯅꯤꯅꯦ꯫ ꯅꯤꯡꯊꯤꯕꯤ, ꯅꯪ ꯁꯤꯗꯤꯕ? ꯑꯩꯅ ꯄꯥꯝꯕ ꯀꯩꯝꯇ ꯈꯪꯕꯤꯗꯦꯅ꯫ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯇꯧꯔꯛꯀꯅꯨ꯫ ꯇꯧꯔꯛꯀꯅꯤ꯫ ꯑꯩ ꯄꯥꯏꯔꯣꯏ꯫ ꯀꯩꯅꯤꯉꯩꯅꯣ? ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯔꯤꯇꯦꯁꯀꯤ ꯀꯣꯜ ꯂꯥꯛꯏ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯗꯣ ꯊꯑꯣꯏꯅ ꯄꯥꯏꯗꯦ꯫ ꯇꯠꯈꯤꯕꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯄꯥꯏꯗꯦ꯫ 3ꯂꯛ ꯁꯨꯕꯗꯗꯤ ꯄꯥꯏꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯀꯣꯜ ꯄꯥꯏꯗ꯭ꯔꯤꯗꯤ? ꯗꯗꯥ, ꯅꯪꯁꯦ ꯑꯩ ꯁꯨꯝ ꯊꯜꯂꯛꯀꯗꯧꯔꯤ꯫ ꯀꯩꯒꯤꯅꯣꯕ ꯑꯗꯨꯕꯨ? ꯅꯪꯗꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯇꯤꯟꯅꯩ꯫ ꯅꯨꯄꯤꯑꯕ? ꯅꯪꯒꯤ IGꯗ ꯐꯣꯂꯣ ꯇꯧꯅꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯀꯩꯅꯣ? ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯆꯦꯅꯤ ꯍꯥꯏꯗꯣꯏꯔꯣ?
ꯁ꯭ꯀꯨꯜꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯀꯖꯤꯟꯁꯒꯨꯝꯕꯅꯤ, ꯐꯤꯜꯝ ꯀꯨꯝꯕꯤ, ꯌꯨꯇ꯭ꯌꯨꯕꯔꯒꯨꯝꯕ ꯉꯥꯛꯇꯅꯤ. ꯀꯅꯥ ꯀꯅꯥ ꯑꯍꯦꯟꯕ ꯌꯥꯎꯕꯗꯧꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯩꯅꯗꯦ. ꯅꯨꯄꯤꯒꯤ ꯔꯤꯜꯁ ꯈꯨꯗꯤꯡꯒꯤ ꯂꯥꯏꯛ ꯍꯦꯛꯇ ꯇꯧ ꯂꯩꯔꯝꯃꯤ. ꯆꯨꯝꯅ ꯐꯖꯕ ꯊꯦꯡꯅꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯋꯥ ꯈꯛꯇꯅꯤ. ꯑꯁꯨꯛ ꯅꯠꯇꯕꯗ ꯌꯥꯝ ꯚꯥꯞ ꯐꯩꯌꯦ ꯅꯪꯁꯦ. ꯑꯗꯨ ꯑꯩꯗꯤ ꯇꯧꯕ꯭ꯔꯕ? ꯑꯩ ꯏꯃꯥꯟꯅꯕ ꯑꯝꯇ ꯐꯣꯂꯣ ꯇꯧꯅꯕ꯭ꯔꯕ? ꯅꯨꯄꯥ ꯑꯃꯗꯒꯤ ꯄꯣꯁꯇ ꯑꯩꯅ ꯂꯥꯏꯛ ꯇꯧꯕ꯭ꯔꯥ? ꯅꯪ ꯑꯗꯨ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯗ꯭ꯔꯕ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯤ. ꯅꯪꯁꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯅꯨꯄꯤꯒ ꯌꯥꯝ ꯃꯥꯟꯅꯗꯦꯗ. ꯃꯣꯏꯗꯤ ꯅꯪꯗꯧꯅ ꯑꯝꯇ ꯇꯧꯗꯦ. ꯃꯣꯏꯒ ꯃꯥꯟꯅꯕ ꯄꯥꯝꯕꯩ ꯋꯥꯔꯣ? ꯑꯗꯨ ꯑꯣꯏꯔꯒ ꯑꯃ ꯌꯦꯡꯉꯒꯦꯔꯣ? ꯅꯤꯡꯊꯤꯕꯤ, ꯑꯉꯥꯡ ꯃꯆꯥꯗꯧ ꯇꯧꯒꯅꯨꯀꯣ. ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪꯒ ꯑꯩꯅ ꯔꯤꯜꯁꯇ ꯂꯥꯏꯛ ꯈꯔ ꯅꯝꯂꯨꯔꯤꯕ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯈꯦꯠꯅꯗ꯭ꯔꯣ? ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ. ꯅꯪꯅ ꯄꯪꯈꯗ ꯈꯟꯖꯤꯜꯂꯤ. ꯑꯩꯒꯤꯗꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ. ꯀꯩꯗꯧꯔꯒꯦꯕ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯀꯩꯝ ꯍꯥꯏꯔꯛꯇꯦ. ꯏꯁꯧ ꯁꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯊꯦꯝꯃꯒ ꯐꯗꯣꯏꯅꯣ? ꯗꯗꯥ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯣꯏꯅꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯦ. ꯋꯥꯁꯦ ꯑꯗꯣꯝꯗꯃꯨꯛ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩ ꯅꯨꯄꯤꯒꯤ ꯔꯤꯜꯁꯀ ꯑꯝꯇ ꯂꯥꯏꯛ ꯇꯧꯖꯔꯔꯣꯏꯀꯣ. ꯐꯣꯂꯣꯁꯨ ꯇꯧꯕ ꯌꯥꯔꯣꯏ. ꯍꯥꯟꯅꯗꯤ ꯇꯤꯟꯅꯔꯒ ꯑꯩꯅ ꯑꯟꯐꯣꯂꯣ ꯇꯧꯊꯣꯛꯄꯗꯣ ꯐꯖꯗꯦꯕ. ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯣ ꯅꯪꯁꯨ ꯄꯥꯏꯒꯦꯔꯥ? ꯄꯥꯁꯋꯥꯔꯗ ꯊꯥꯔꯛꯀꯦ ꯑꯩ ꯍꯣꯔꯦꯟ ꯋꯥꯆꯞꯇ. ꯁꯦꯡꯕꯩ? ꯍꯣꯏꯕ. ꯑꯗꯣ ꯅꯪ ꯉꯁꯤ ꯀꯌꯥꯝ ꯆꯩꯕꯤꯔꯒꯦ? ꯆꯩꯗꯦ ꯍꯥꯏꯔꯤꯗꯨꯗꯤ. ꯀꯣꯟꯅꯁꯨ ꯆꯩꯗꯕ꯭ꯔꯣ? ꯆꯩꯗꯦ. ꯈꯣꯏꯗꯥꯝꯕꯗꯤ ꯈꯔ ꯁꯥꯊꯤꯗꯤꯌꯦ. ꯃꯥꯅ ꯀꯌꯥ ꯁꯨꯕ ꯅꯕꯨꯡꯅꯣ? ꯕꯕꯥꯒꯤ ꯃꯊꯪꯗ ꯂꯩꯕ ꯀꯀꯥꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ. ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ, ꯑꯗꯨꯅꯤ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ. ꯃꯕꯥꯅꯤ ꯄꯨꯔꯥ ꯑꯣꯟꯅꯔꯦꯅꯤ ꯑꯗꯨꯗꯤ. ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ? ꯆꯥꯔꯦ. ꯀꯩ ꯃꯊꯦꯜ ꯆꯥꯔꯕ? ꯉꯥ ꯀꯧꯇꯥ ꯊꯣꯡꯉꯤ. ꯅꯪꯅ ꯊꯣꯡꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯅ. ꯅꯪꯗꯤ ꯊꯣꯡꯕ ꯌꯥꯗꯕ? ꯍꯩꯇꯦꯗ. ꯑꯩꯅ ꯊꯣꯡꯉꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯏꯁ, ꯇꯝꯁꯤꯟꯒꯗꯧꯅꯤꯅꯦ. ꯁꯤꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯏꯀꯥꯏꯗ ꯃꯥꯜꯂꯦ. ꯅꯣꯛꯅꯩꯔꯣ ꯅꯪꯒꯤꯗꯣ? ꯅꯠꯇꯦ ꯅꯠꯇꯦ, ꯑꯩ ꯅꯣꯛꯅꯖꯗꯦꯀꯣ. ꯗꯗꯥ, ꯑꯩ ꯁꯥꯎꯔꯛꯀꯅꯤ. ꯈꯟꯅꯕ ꯍꯧꯔꯛꯀꯅꯨꯀꯣ. ꯏ, ꯇꯝꯁꯤꯜꯂꯣꯃꯤ ꯅꯪꯕꯣ. ꯑꯩꯁꯨ ꯅꯪꯅ ꯊꯣꯡꯕ ꯏꯟꯖꯥꯡꯒꯗꯣ ꯆꯥꯕ ꯌꯥꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ. ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯅꯪꯅ ꯊꯣꯡꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯧꯔꯗꯧꯕꯅꯤ. ꯅꯪꯕꯨ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯏꯁ. ꯈꯨꯝꯃꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯁ, ꯍꯩꯅꯗꯦꯗ. ꯑꯣ, ꯑꯩꯁꯦ ꯍꯩꯅꯗꯕ? ꯐꯩ ꯐꯩ. ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ. ꯁꯨꯝ ꯋꯥꯗꯣ ꯍꯥꯏꯕ ꯇꯜꯂꯦꯕ. ꯍꯣꯏꯗ ꯍꯣꯏꯗ, ꯈꯪꯉꯤꯗ. ꯀꯩ ꯈꯪꯉꯦꯕ? ꯅꯆꯤꯟꯗꯨ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ. ꯅꯤꯡꯊꯤꯕꯤ ꯈꯣꯟꯖꯦꯜꯒꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯜꯂꯒ ꯅꯨꯡꯁꯤꯌꯦꯕ. ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏ ꯃꯤ. ꯅꯪꯕꯨ ꯏꯟꯖꯥꯡ ꯑꯝꯇ ꯊꯣꯡꯕ ꯍꯩꯇꯕ꯭ꯔꯣ? ꯈꯔ ꯈꯔ ꯇꯝꯁꯤꯜꯂꯨ, ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ. ꯗꯗꯥ, ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯣ? ꯑꯩ ꯀꯩ ꯇꯝꯃꯨ ꯍꯥꯏꯅꯣ? ꯅꯪ ꯀꯩ ꯆꯥꯅꯤꯡꯒꯦ? ꯑꯃ ꯍꯦꯛꯇ ꯌꯥꯏ, ꯅꯪꯉꯣꯟꯗ ꯂꯩꯕ ꯑꯃ. ꯅꯪꯅ ꯁꯦꯝꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯅꯤꯡ ꯇꯧꯕꯅꯤ. ꯅꯨꯡꯁꯤꯔꯗꯤ ꯑꯍꯥꯎꯕ ꯄꯤꯖꯅꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ. ꯅꯪꯗꯤ ꯅꯕꯨꯛ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨ. ꯑꯩꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯩꯝꯇ ꯍꯦꯛ ꯄꯤꯖꯗꯦ. ꯂꯩꯔꯒ ꯄꯤꯖꯕꯗꯤ ꯉꯝꯃꯤ, ꯊꯣꯡꯕꯗꯨꯗꯤ ꯍꯩꯇꯕꯩꯅꯤ. ꯅꯁꯥꯅ ꯊꯣꯡꯂꯒ ꯄꯤꯖꯕꯗꯨꯅꯤ ꯃꯃꯜ ꯂꯩꯔꯤꯁꯦ, ꯄꯩꯁꯥꯅ ꯂꯩꯕꯗꯨ ꯅꯠꯇꯦ. ꯀꯩꯀꯩꯗꯤ ꯁꯦꯝꯕ ꯍꯩꯕ? ꯅꯨꯗꯜ ꯁꯧꯕꯒ ꯁꯤꯡꯖꯨ ꯁꯨꯕꯒꯗꯤ ꯍꯩ. ꯑꯗꯨꯁꯨ ꯆꯥꯅꯤꯡꯉꯤ. ꯃꯊꯪ ꯊꯦꯡꯅꯕꯗ ꯄꯤꯖꯒꯦ ꯑꯗꯨꯗꯤ. ꯑꯗꯣ ꯀꯩꯅꯣꯝꯃ ꯆꯥꯎꯅ ꯄꯤꯕꯁꯦꯀꯣ. ꯀꯩꯗꯧꯔꯕ? ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯖꯅꯤꯡꯕꯁꯦ ꯅꯨꯡꯁꯤꯕ ꯃꯤꯗꯅ ꯍꯦꯟꯕ꯭ꯔꯣ? ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯗ ꯄꯤꯖꯗꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯀꯃꯥꯏꯅ ꯄꯤꯖꯒꯦ ꯍꯥꯏꯅꯣ? ꯑꯣ, ꯅꯍꯥꯟꯒꯤ ꯂꯥꯜꯍꯥꯕꯒꯤ ꯉꯥꯅꯨ ꯊꯣꯡꯕꯗꯨ ꯅꯤꯡꯁꯤꯡꯂꯦ. ꯍꯥꯎꯗꯤ ꯍꯥꯎꯈꯤꯕꯅꯤ, ꯃꯣꯔꯣꯛ ꯁꯥꯔꯒꯁꯨ. ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ. ꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤꯅ ꯀꯧꯔꯤ. ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦꯀꯣ. ꯑꯩ ꯊꯝꯃꯒꯦ. ꯕꯕꯥꯏ. ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯣꯡꯅꯥꯡ ꯃꯄꯥꯗꯨꯗ ꯂꯥꯛꯂꯒ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯍꯥꯡꯗꯣꯛꯏ. ꯂꯥꯜꯍꯥꯕ ꯍꯣꯏꯒꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ. ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯕꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯃꯃꯥꯏ ꯂꯦꯛꯁꯤꯜꯂꯛꯇꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ. ꯌꯥꯝꯅ ꯊꯦꯡꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯇꯥꯔꯛꯏ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ. ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ. ꯂꯥꯜꯍꯥꯕ ꯍꯣꯏꯒꯤ ꯀꯥꯗꯒꯤꯅꯤ. ꯄꯣꯊꯥꯐꯝ ꯑꯃꯒꯨꯝ, ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃ ꯇꯥꯕꯒꯨꯝ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯐꯅ ꯀꯨꯏꯅ ꯂꯥꯜꯍꯥꯕꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯇꯥꯗꯨꯅ ꯂꯩꯊꯣꯛꯏ. ꯑꯌꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎꯗ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯕꯅꯤꯅ ꯅꯨꯡꯁꯤꯠꯁꯨ ꯑꯌꯤꯡꯕ ꯁꯤꯠꯆꯤꯜꯂꯛꯇꯨꯅ
ꯃꯗꯨꯅ ꯃꯃꯥꯏꯗ ꯌꯩꯔꯛꯄꯗ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯕꯗꯤ ꯄꯥꯝꯗ꯭ꯔꯤ꯫ ꯂꯣꯟꯁꯤꯟꯈꯤꯕꯗ ꯇꯥꯅꯤꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯇꯥꯕ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯂꯦꯞꯅ ꯂꯦꯞꯅ ꯅꯤꯡꯊꯤꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯁꯠ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯊꯟꯇ ꯋꯥꯔꯧꯖꯅ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯇꯧꯖꯩ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯗꯥꯏꯔꯤ ꯇꯦꯁ ꯂꯩꯅ ꯂꯩꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯁꯨꯝ ꯅꯛꯁꯤꯟꯅꯅꯤꯡꯕꯗꯧꯅ ꯐꯥꯎꯔꯤꯁꯦ? ꯏꯁꯥꯒꯤ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯖꯔꯕ ꯍꯥꯏꯕꯗꯨꯔꯥ? ꯗꯂꯜꯍꯥꯕ, ꯑꯩꯁꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯅꯪ ꯃꯁꯛ ꯇꯥꯛꯄꯤꯔꯝꯃꯤꯅꯣ? ꯅꯪꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯗ ꯑꯩꯅ ꯋꯥꯕꯁꯨ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯗꯧꯅ ꯅꯪꯅ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯕꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯜꯍꯜꯂꯤ꯫ ꯂꯜꯍꯥꯕ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯨ ꯂꯦꯞꯂꯒ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯄꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯏꯁꯤꯡ ꯊꯛꯂꯤꯉꯩꯗꯨꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯂꯝꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯒ ꯐꯃꯨꯡꯂꯣꯝꯗ ꯃꯃꯥ ꯇꯨꯝꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯆꯨꯞꯊꯔꯒ ꯌꯦꯡꯂꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒ ꯅꯤꯡꯊꯤꯕꯤꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯃꯩ ꯉꯥꯜꯂꯤꯕꯗꯨ ꯎꯏ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯕꯅ ꯑꯁꯣꯝꯗꯒꯤ ꯀꯩꯅꯣ ꯇꯥꯗ꯭ꯔꯣ ꯂꯜꯍꯥꯕ? ꯇꯥꯏ꯫ ꯅꯪ ꯉꯁꯥꯏꯗ ꯀꯩꯁꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ? ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯦ ꯑꯩꯒꯤꯁꯦ꯫ ꯍꯥꯏꯔꯣ꯫ ꯐꯣꯟꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯑꯁꯣꯝꯗ ꯅꯣꯠꯕꯨꯛꯀꯨꯝꯕ ꯆꯦ ꯑꯃ ꯐꯥꯛꯇꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯏꯔꯣ, ꯍꯥꯏꯔꯣ ꯍꯥꯏꯔꯒ꯫ ꯍꯣꯏꯍꯦ ꯍꯥꯏꯒꯦ, ꯑꯩꯁꯨ ꯊꯤꯔꯤꯃꯛꯇꯗ꯫ ꯀꯩꯅꯣ ꯀꯥꯏꯗꯩꯅꯣ ꯅꯪ ꯍꯥꯏꯔꯛꯀꯗꯣꯏꯁꯦ? ꯀꯥꯎꯈ꯭ꯔꯗꯤ ꯅꯪ ꯏꯁꯤꯜꯂꯒ ꯊꯝꯃꯤꯕ ꯑꯩꯅ ꯐꯪꯕ ꯏꯟꯐꯣꯔꯃꯦꯁꯟꯈꯩꯗꯣ꯫ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗ ꯀꯌꯥꯝ ꯋꯥꯒꯦ? ꯁꯦ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯍꯥꯟꯕꯗ ꯅꯤꯡꯊꯤꯕꯤꯗ ꯃꯃꯥꯡꯗ ꯈꯪꯅꯁꯦ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯅꯨꯄꯥꯗꯨ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯃꯥꯟꯅꯩ, ꯇꯨꯏꯁꯟ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯪ ꯊꯦꯡꯅꯔꯦ꯫ ꯑꯩꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ꯫ ꯔꯤꯄꯣꯔꯇꯔ ꯅꯤꯡꯊꯦꯝꯕ, ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯋꯥꯗꯣ꯫ ꯑꯁ, ꯄꯥꯎ ꯄꯥꯕꯒ ꯃꯥꯟꯅꯔꯣ ꯁꯤꯁꯣ? ꯃꯌꯥꯝꯗꯩ ꯈꯣꯝꯖꯤꯜꯂꯨꯔꯒ ꯅꯪꯉꯣꯟꯗ ꯇꯝꯃꯤꯁꯦ ꯄꯥꯎ ꯅꯠꯇꯦ ꯍꯥꯏꯒꯦꯔꯣ? ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯈꯪꯅꯔꯝꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ? ꯌꯦꯁ, ꯑꯗꯨ ꯆꯨꯝꯃꯤ꯫ ꯃꯕꯥꯅꯤ ꯈꯪꯅꯕ ꯍꯧꯈꯤꯕꯁꯦ ꯅꯪꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯃꯇꯝꯗꯨꯗ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯊꯦꯡꯅꯕꯅꯤ꯫ ꯃꯥꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯅꯖꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯅꯣ, ꯃꯗꯨ ꯌꯥꯝ ꯂꯥꯜꯂꯦ꯫ ꯑꯩꯅ ꯇꯥꯛꯄꯤꯔꯒ ꯅꯪꯅ ꯏꯈꯤꯕ ꯂꯦꯇꯔꯗꯣ ꯄꯤꯈꯤꯕꯗ ꯅꯣꯡꯉꯥꯟꯕꯗ ꯅꯤꯡꯊꯤꯕꯤꯗꯨ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯔꯥꯁꯕꯦꯔꯤ ꯏꯕꯥꯅꯤꯁꯨ ꯏꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯅꯪꯗꯤ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯤꯗꯅ꯫ ꯌꯥꯔꯒꯦꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦꯅ ꯍꯥꯏ꯫ ꯅꯪꯒꯤꯗꯣ ꯊꯨꯃꯜꯂꯤ, ꯃꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯌꯨ ꯍꯥꯏꯒꯦ ꯈꯟꯕ ꯃꯥꯜꯂꯦ꯫ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯥꯏ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯌꯥꯅꯤꯡꯂꯒꯗꯤ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨ ꯈꯪꯅꯔꯨꯏꯕ? ꯃꯗꯨꯃꯛꯇꯤ ꯅꯨꯄꯤ ꯃꯁꯥꯗ ꯍꯪꯕꯤꯌꯨ꯫ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯥ ꯅꯪꯉꯣꯟꯗ ꯈꯔ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯁꯥꯎꯏ꯫ ꯀꯩꯒꯤ? ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛ? ꯂꯥꯏꯔꯕ ꯃꯆꯥ ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯕꯒꯤ? ꯑꯩꯅ ꯀꯗꯥꯏꯗ ꯄꯩꯁా ꯄꯥꯏꯕ ꯁꯥꯈ꯭ꯔꯒꯦ? ꯅꯤꯡꯊꯦꯝꯕ ꯈꯧꯗꯦꯝꯂꯩ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤꯗ, ꯄꯩꯁꯥ ꯄꯥꯏꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ, ꯁꯣꯏꯗꯅ ꯌꯥꯔꯛꯑꯣꯅ꯫ ꯍꯥꯏꯗꯣꯔꯛꯏꯗꯣ ꯄꯛꯆꯩ꯫ ꯅꯪꯅ ꯅꯠꯇꯅ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯨꯝꯕꯗꯣ? ꯈꯔ ꯐꯒꯗ꯭ꯔꯅ ꯇꯧꯕꯅꯤꯕ, ꯁꯤꯅ ꯀꯣꯟꯅꯩ ꯋꯥꯅꯤ꯫ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯁꯥꯎꯏ꯫ ꯑꯇꯣꯞꯄ ꯃꯔꯝꯁꯨ ꯂꯩꯕ꯭ꯔꯣ? ꯂꯜꯍꯥꯕ, ꯑꯗꯨ ꯌꯥꯝ ꯄꯪꯉꯒꯗꯤ ꯀꯝꯗꯧꯅꯤ? ꯅꯨꯄꯤ ꯑꯃꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯂꯒ ꯅꯪꯅ ꯌꯥꯔꯒꯦ ꯈꯜꯂꯤꯉꯩꯗ ꯅꯨꯄꯤꯗꯨ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗ꯭ꯔꯒꯗꯤ ꯅꯪꯁꯨ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯣꯏꯗ꯭ꯔꯣ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯤꯕꯤꯅꯁꯨ ꯐꯥꯎꯔꯝꯃꯣꯏꯗ꯭ꯔꯣ? ꯅꯨꯄꯤꯁꯨ ꯑꯣꯏꯕꯅꯤꯅ ꯈꯔꯁꯨ ꯏꯀꯥꯏꯔꯝꯕ ꯌꯥꯏ꯫ ꯅꯪꯁꯨ ꯃꯈꯜ ꯑꯃꯒꯤ ꯃꯤꯅꯤ꯫ ꯁ꯭ꯀꯨꯜ ꯀꯥꯔꯕ ꯃꯇꯨꯡꯗꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯊꯕꯛ ꯑꯣꯟꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯐꯥꯒꯤ ꯐꯅꯥꯏ ꯇꯧꯔꯒ ꯁꯥꯟꯅꯔꯤꯕꯅ ꯈꯜꯂꯝꯒꯅꯤ꯫ ꯂꯜꯍꯥꯕ ꯄꯦꯟꯗꯕ ꯄꯨꯂꯞ ꯃꯃꯥꯟꯅꯕꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯗꯨꯅ ꯈꯨꯝꯂꯦ꯫ ꯑꯣ, ꯑꯩꯒꯤ ꯃꯥꯡꯗ ꯃꯥꯗꯤ ꯀꯩꯒꯤ ꯅꯨꯄꯥꯗꯣ ꯁ꯭ꯀꯨꯜꯗ ꯀꯧꯔꯒ ꯎꯅꯔꯤꯕ? ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯑꯩ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨꯗ꯭ꯔꯣ? ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯎꯅꯤꯡꯗꯕꯒꯤ ꯃꯥꯕꯨ ꯅꯥꯊꯩꯕꯅꯤ꯫ ꯃꯥꯒꯤ ꯃꯤ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯩ ꯑꯣꯏꯗꯅ ꯀꯃꯥꯏꯅ ꯅꯛꯁꯤꯜꯂꯨꯗꯣꯏꯅꯣ? ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯈꯪꯖꯔꯣ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯂꯩꯅꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯏꯗꯣ? ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯗꯧꯅ ꯍꯥꯏꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯈꯪꯉꯤ ꯑꯩꯈꯣꯏꯕꯨꯗꯤ, ꯅꯤꯡꯊꯤꯕꯤꯅ ꯈꯪꯕ ꯋꯥ ꯅꯠꯇꯦꯗꯅ ꯑꯗꯨꯗꯤ꯫
ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯅꯠꯇꯦ ꯃꯥꯅ ꯀꯩ ꯈꯜꯂꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯊꯝꯃꯒꯦ ꯑꯩꯅ ꯆꯨꯝꯃꯝꯕ ꯏꯀꯥꯏꯔꯣ ꯅꯪꯒꯤꯗꯣ ꯉꯥꯏꯈꯣ ꯀꯔꯝꯍꯥꯏꯅ ꯋꯥꯠꯂꯤ ꯀꯩꯅꯣ ꯅꯤꯡꯊꯤꯕꯤꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯁꯨ ꯅꯪꯅ ꯁ꯭ꯀꯨꯜ ꯂꯦꯞꯄꯤꯉꯩ ꯁ꯭ꯋꯥꯏꯗ ꯂꯪꯖꯥꯎ ꯑꯃ ꯍꯧꯗꯣꯛꯄꯤꯔꯝꯃꯒ ꯅꯪꯅ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗꯕꯁꯤꯅꯤ ꯌꯥꯝ ꯁꯣꯏꯈ꯭ꯔꯤꯁꯦ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕꯁꯨ ꯐꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯈꯟꯖꯔꯛꯂꯒ ꯃꯥꯅ ꯐꯥꯒꯤꯅꯤ ꯈꯟꯈꯤꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯒꯤꯁꯨ ꯈꯪꯅꯖꯕ ꯃꯤ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯗꯣꯛꯄꯅ ꯐꯅꯤ ꯂꯜꯍꯥꯕ ꯈꯪꯗꯦ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯔꯅꯤꯀꯣ ꯐꯒꯗꯧꯕꯗꯣ ꯅꯁꯥꯅ ꯑꯗꯨꯝ ꯈꯜꯂꯨ ꯃꯥꯅꯗꯤ ꯅꯪꯕꯨ ꯈꯔꯗꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯕꯅꯤ ꯍꯣꯏ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯎꯅꯔꯁꯤ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯗꯕꯤ ꯉꯥꯏꯍꯥꯛ ꯑꯗꯥꯏꯋꯥꯏꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜ ꯃꯄꯥ ꯆꯞ ꯆꯥꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯈꯤ ꯑꯁꯣꯝꯗ ꯅꯤꯈꯤꯜ ꯃꯄꯥꯒ ꯄꯨꯟꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯒꯦꯠ ꯍꯥꯡꯗꯣꯛꯄ ꯆꯪꯂꯛꯄꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯦꯞꯂꯝꯕꯗꯨꯗ ꯍꯪꯂꯦ ꯀꯅꯥꯅꯣ ꯅꯪꯕꯣ ꯇꯥꯃꯣ ꯑꯩ ꯁꯤꯗ ꯚꯔꯥꯒꯤꯗ ꯂꯩꯕꯅꯤ ꯑꯣ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯅꯤꯈꯤꯜ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒ ꯒꯥꯔꯤꯗꯨ ꯃꯅꯨꯡ ꯌꯧꯕ ꯐꯥꯎꯕ ꯊꯧꯖꯤꯟꯗꯨꯅ ꯆꯪꯈꯤ ꯂꯜꯍꯥꯕꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯤꯈꯤꯜꯁꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯑꯩꯅ ꯁꯨꯝ ꯅꯛꯁꯤꯜꯂꯒꯦ ꯇꯥꯃꯣ ꯑꯣ ꯌꯥꯔꯦ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯂꯜꯍꯥꯕ ꯀꯧꯏ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ ꯁꯤꯗꯗꯤ ꯃꯥꯒ ꯄꯨꯟꯅ ꯂꯩꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯍꯟꯗꯛ 12 ꯊꯥꯗꯣꯏꯅꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯒ ꯅꯥꯂꯤꯅꯤꯁꯨ ꯒꯦꯠ ꯂꯣꯟꯁꯤꯜꯂꯨꯕꯗꯨ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯒ ꯂꯜꯍꯥꯕꯒ ꯂꯩꯔꯝꯕꯗꯨ ꯎꯏ ꯅꯤꯈꯤꯜ ꯆꯪꯅꯕ ꯇꯧꯔꯨꯗꯅ ꯕꯕꯥꯒ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯨ ꯑꯋꯣꯏꯃ ꯒꯦꯠꯁꯨ ꯂꯣꯜꯂꯕꯅꯤ ꯃꯤ ꯂꯣꯏꯅ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯇꯩꯗꯤ ꯂꯣꯏꯅ ꯍꯟꯅꯔꯛꯑꯃꯅꯤꯗ ꯆꯪꯉꯁꯤ ꯑꯗꯨꯗꯤ ꯆꯪꯉꯦꯀꯣ ꯂꯜꯍꯥꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧ ꯍꯣꯏ ꯇꯥꯃꯣ ꯃꯃꯥ ꯃꯆꯥ ꯆꯪꯃꯤꯟꯅꯔꯛꯄꯗ ꯅꯤꯈꯤꯜꯅ ꯃꯃꯥꯗ ꯍꯪꯉꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯣ ꯁꯦꯡꯉꯪꯁꯤꯕꯣ ꯂꯩꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯍꯣꯏꯅꯦ ꯃꯃꯥꯒ ꯂꯩꯃꯤꯟꯅꯩꯅꯦ ꯍꯥꯏꯔꯤ ꯑꯗꯨꯁꯨꯅꯦ ꯏꯕꯨꯡꯉꯣ ꯃꯃꯥꯗꯣ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯆꯪꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯗ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯁꯤꯒꯨꯝꯕ ꯎꯕꯁꯦ ꯕꯔꯥꯒ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯌꯥꯝ ꯊꯧꯖꯤꯟꯕꯤꯔꯨꯅꯨ ꯏꯃꯥ ꯂꯩꯔꯒ ꯑꯗꯨꯝ ꯄꯤꯖꯔꯛꯁꯅꯤ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯏꯗ ꯃꯣꯏꯅꯕꯨ ꯏꯁꯣꯏ ꯁꯣꯏꯗꯦ ꯃꯌꯥꯝꯁꯤꯗꯒꯤ